DC Ukrul Naga Kuki Chief YAONA Meefam KARAN Hatkhre Kundagi Kungamari Faba Ukrul Pangthokadoriba Mangasuba Sirui Lili Festival 2025 ki mangoinana Ukrul District ki DC Asis Dasna Kuki in amasung Kuki Student Organization ki President sing yauna Ukrul ki tongan ba chip singi oiba Meefam ama ngasi KARAN Meefam adu ngasi numit yung badagi chathaba hokibani Meefam adu da Kuki in Ukrul District ki President Kuki Student Organization Ukrul District ki President amasung Ukrul District ki manung chanalaiba Kulsing Jalengbong Sangkai Mongko Chekpu amasung Litan Siren Khong ki chip sing su yauri Meefam adu da Haujik Fawbagi oiba Kari Wareflau ki bage haibadudi press na phangba ngamdri KZBBEZ Kobo Organization amata leite thasi ki taraga mathoida jo village volunteer eastern zone KZBBEZ Kobo Organization amana thasi ki kundai kungamari phabo ukrul da pangthok kadurba siroi lili festival meeting sing na kuki jogi area sing landuna satpe yaroi haina social media amasung local pauses sing da phangdor khiba aduga mari leinana district police na organization asigi matang da makhata na investigation sa thabada asigum organization amata leiramdre hairi Police ki pauna hairi bana asigum basakang da organization sing issue torokpa sumdaba amasung yumpham yaudaba press note sing da miyam na thaja bidana ba appeal tawri district police ki maike digi siroi lili festival da miyam na asoi angam yaudana sathok sasin tawba yana bagi tamakta mathau taba security arrangement sing poikhat kani hairi Marak sila tangkun nagalong gi maike digi lakadori ba siroi lili festival 2025 da kakna bakang rup amagi miyoi sing na sathok sasin tawbada kuki jogi organization aman ating ba thamliba asigi mayok ta kan bu warning tawroduna asigum bayad apun amasung irang thokkaraba wahiwata asi khutak ta withdraw tawgodabani hairi Kukizo village volunteer eastern zone na thadurakiba serol aduga mari leinana council asigi ngarang athu Meefam ama bangthoktuna wafam asi mari leina basing da khangan kibani council asigi maikei degi haukiba me mapanda serol thoktuna festival asida kana amatana ayet apun Pilaktana ba khangan ka su leikrabani Pakistan the best over terrorist ahum Hatkhre loinana khulai kya fagat pangamkre ngasi subar kilanmi sing na Jammu and Kashmir gi Pulwama da chathakiba operation da Pakistan the best over terror outfit Jais-e-Mohammed kilanmi ahum Hatkhre loinana khulai sing fagat pangamle hairi pau sina hai ngasi ayubar kilanmi sing na South Kashmir district taral area dagi nade da operation chathaba matamda khuthongna bagi thaudo adu thokibani khuthongna ba adu da bar kilanmi sing na Jais-e-Mohammed ki Lalhouba ahum Hatkhre Laikhiraba Lalhouba sing adu Asif Ahmad Saik Amir Nazir Wani amadi Yawar Ahmad Bad Kawi haiba masak maming khangma ngamkre Inspector General of Police IGP BK Biren na phongdokhibada terrorist na chathakiba Pahalgam terror attack adugi matangda Haujiksu thijinbagi thabak leptuna chathari thijinbagi saruk ama oina ngasi chathakiba operation da terrorist ahum adu hat pangamkhibani ngasi gi thaudo asina India amadi Pakistan naiba ani gi chonariba ceasefire chanakraba matung Jammu and Kashmir da thokpa adirak suba encounter gi thodoni hai ki panbaya badi hau ki balai ba pokpa numita so Kashmir gi Sopian district ta barak kilan missing na chathaki ba operation da laskar e tai ba gilan missing ga khuthongna bagi thodok ta terrorist ahum hat ki balai khrabani luching ba khan ba amadi laingak sem bagi khana ki balai te MLA ta red ngarang numidang BJP gi senior MLA khara punsin na duna tera sapam layak ta laiba pasoi kendru gi MLA sapam ke bagi yum da pangthoki ba Meefam ado luching ba khan bagi amadi laingak sem na bagi matang da khana ki banate Manipuri tungi damak khana kibani haina ngarangi Meefam adu da saruk yakiba MLA nipan gi manung da taret na sengdokre MLA sing adu di langthabal kendra gi MLA karam sang singjamai kendra gi MLA yumnam khemchan thangmaiban kendra gi MLA kumukcham joy kishan lamsang kendra gi MLA S Rajen ningthokong kendra gi MLA Govindas Konthaujam lamnai kendra gi MLA Case Ibomcha amasung patsoi kendra gi MLA sapam kunja kesor ke bani adu moinamag ngarangi Meefam adu da saruk yakiba MLA Waira Desyamdi masagi thabak amana maram oiraga saruk yaba ngamkhidabani hairi Hiramasiga mari lenana tera sapam lerakta MLA ke bagi yumda pangthokpa paugi Meefam amada MLA Case Ibomchan hai ngarangi Meefam adu maru oina Manipurda hojik oiriba fibam amadi center na popular government ama semba yanaba honariba sida MLA singi maikai dagi pangsinba yabana karino loinana matau karam na popular government ama state asida amu hana lahan gani haibigi matang na khanakibani Manipurda President role thamlakpa thawum phajilakpaga iroinana miyamna state asida anauba government ama thamningbagi apamba MLA singna khangi irang ngarangi Meefam aduna Manipurda miyamgi lainga ama amu hanna matau karamna halahan gani haibigi matang da kupna khanabaga loinana national highway singda miyam free oina chatok chasin yanaba amadi nomagi tangai fadaba potlam sing ayetpa yaudana pusilaknaba loinana irang asina maram oiduna lanjena duna relief camp sing na changja from lauduna lairiba internally displaced persons sing IDP sing tek takai na masa masa gi mayumda hanjin bangam na bagi matang ta sukhanaki
Senterna paikhalakpa thabaksinda MLA singi maikaidagi pangba yaba mateng pangnabasu hotnari ngarangi mifam aduna anauba lainga ama semnaba amadi kanabu luchingba khangani haibagi matangda khanaba laikide MLA nipana luchingba khanbagi haksu laite leader khanba haibasi MLA sing punsenduna khangadabani BJP gi oinadi matam dugi fibam yenglaga luchingba khanbagi thabak chathaduna lakli haiki panba yabadi ngarang MLA ke bagi yumda BJP gi senior MLA nipana punna mifam pangthoktuna wa khanakibani loinana lakliba May 18 Langthabal Kendrigi MLA Karam Samgi yumda amuk hana MLA singi apunma mifam ama pangthokani haina pauche singda yaunarakhibani amaromda nongthombam Biren na February 10 da Chief Minister from thadokhibaga loinana February 13 da animated suspension gi mawongda Manipur da President rule thamkhibani President rule thamkraba matung BJP MLA majority oina ngasi fawba lainga ama amuk hana semba ngamdana lakhibani Amaromda BJP gi Manipur in charge Sambit Patrasu Manipur da anirak laktuna MLA kharaga tongan unaba laikhrabani Thasi kundagi hauduna kunga mari fawo pangthoka derba siroi lili festival da kaibe pibe yabe hiram amadagi thabuk amatasa thabayaro hen tangkun nagalong ukhul district ki manung chanba kundalaita dunu leiba kuki kulisingi village sep sing kaudun pham khibem pham takan wa pham thamkhre thasi ki taraga mathoi de kuki zo village volunteer eastern zone ukhul district tapang thokka doriba siroi lili festival da tampakta kundalaita dunu leiba mitei myamna kuki khul amadi kuki gi leiba territory sing fauduna saruk yaba yaro haina social media thador ki wa pham aduga mari lenin yaning da phongdok tunga si pham khibem pham aduda saruk yakiba tangkun nagalong gi President Swab Basum na pause sida telefoni khutang do wari sanadun phongdorok pada kamjong amadi ukhul district ki hairiba mafam asi tangkun nagalong na konba jurisdiction amani thasigi mapanda siroi lili festival mari leina famkhi fam adu tangkun nagalong na konba jurisdiction singda leiriba miyoi singna kariguma makal amatagi anti social oiba thabuk sathaduna festival asida akaya pirabadi maduda thoklak pa phafatagi phal masana pugadabani haina warep lokhiba laikhrabani maram aduna ngasi pangthokhiba fam adu kuki village mangagi sipsing Kauduna makal amatagi yekai tingaibagi thabak thoram amat tangkul nagalong na konba jurisdiction da sathabe yaroi haina akan wafam thamki haina phongdoragli makhata na hai festival asibul yawba lakpa miyamna mi painingai oide state force amadi tangkul nagalong na akan section thorang laukhatna ba sem sare meitai haiba leite furup kuding makki miyoi singna pangthoka dorba festival asida singna ba amata leitana saruk yaduna festival asipung mapung phan biu haina mahakna lebak miyam da appeal tawrakli 2022 da pangthokiba taragani suba Manipuri Legislative Assembly gi mikhal da seat kunchagani thoi phangduna absolute majority oikraba BJP na Chief Minister Biren bu amuk hana Chief Minister oihen khraba matungda BJP MLA singi manungda sauna nakpak tangnar padai khanghodana CM Biren gine mahaki phamdagi resign tawki en Biren hek resign tawki ba Manipuri Assembly animated suspended thamduna President rule salai raga laki President rule thamla basu BJP gi manungda wathokti loiban naikide Biren bu yadaba descendant MLA sing punsilaga Biren nataba miyoi amabu CM oihenduna Manipur da popular government ama semna bakanna taksin laga laki MLA kunga mathoina sahi tawraga Bharat ki Prime Minister Narendra Modi da patient ki wakhal manaba BJP amadi chaminariba MLA singi masing kuthraga mathoi sunaba honaraga popular government ama semlaga ni haina BJP MLA singi maraktagi media sing da phungdor pasulaiki maraksa center dagi BJP na North East ki coordinator so oiriba BJP ki spokesperson Sambit Batra Imphal da laktuna hana gi Chief Minister N Biren Speaker TS Satyabata MLA Khemsan Manipuri Governor Ajoy Kumar Bala unaba da natana Surasanpur amadi kangpok pida satuna BJP gi kuki MLA sing unaki madugi matung da Imphal hotel da BJP amadi mahaka samin nariba tongan ba political party singi MLA sing su unaduna makoi gi oiba wakalon launaki tawutaba Sambit Patrana Manipur da laklamba adu hoji kuki amadi maitai ani gi marakta leiriba classes asibu santaine ba amadi national highway sing da free movement oina satpa yana bagi damakta wari sanaba lakpani haina MLA kharna media da phongdok polaiki adu Sambit Patrana Imphal dagi hansab matung BJP MLA singi manung da tongan ba political change ama lakpaga loina MLA sing punsin na ba honaraki madugi matung Tarakpada senior BJP MLA nipan unadun wari sanaraba matung ngasi pangthoki pawgi mifam amada BJP gi MLA sing punna punsina dun anau bulenga ama semna ba thawrang tawre haina phungdokre presna phangba awang bathaki pawgi source amana haide badi hojik leiriba Manipur gi oiba rajniti gi tangta da film asida karigum president rule asi lauthokna ba miyangi mihutna semba popular government amma lakpa taraga di hanagi Chief Minister N Biren bu amuk hana Chief Minister ohelakpa yai haibasini source asina makata na haide badi BJP gi central leader sing na BJP MLA sing manung da leiriba yana da ba amadi sayet na ba sing asi khudak ta toklaga popular government ama semgadabani
Manipuri Assembly bu animated suspended thamlakpasi ngarang me taraga marida tha ahum mapung phakre kariguma president rule asina makha satharakpa taragadi tangai phadana assembly dissolve tawraga president rule laigadabani president rule makha tana satharakpa taragadi 2027 gi angan basarukta pangthokadoriba taraga humdoisuba Manipuri Vidhan Sabha mikhalda BJP tora turakpa yabagi phiyom lakpadagi tangai phadana BJP lengak natragna BJP na lusingba lengak ama simnanaba thawrang torakpani hairi hiram masiga mari lerena ngasi pangthokiba pawgi mifam amada BJP gi spokesperson su oiriba lamlai kendro ge MLA khongban tabum ibom chana hai ngarang BJP ge senior MLA nipan gi oiba mifam pangthok tona center leader sing da Manipur popular government amale hanaba hotnariba asida mateng pangnaba khana kibagi matang da ngasi senior MLA tare na miyam da pawdom bani hairo kendro ge MLA radhyasam de masa ngamdabade ngasi pawgi mifam masa sar gu yabu ngamdre haina phongdorali mahna makata na hai Manipur popular government amale hanbai yanaba center leaders in the ing tappa hanjilakna bakan na honari khudam oina national highway sing the free movement lehnaba honaba IDP sing masagi mayum da hanjinaba yanaba honaba amadi irang thokleba purup ani ki marakta wari sana doktuna ing tappa hanjilakna ba center na asawa thaptang lawduna mifam bangthohali tanjasta Manipur da leiriba president rule thahum phajilakle maram adura center na honariba asita BJP gi MLA si chokari mateng pangsin be yabagi haibadu khanaki mifam aduda kanabu leader ओइना खनगनी हाइबगी मतंग दिखना की बलेते लीडर खनबदी बीजेपी की लेरिबे एमएलए मैम लेप कदबनी अदुबो बीजेपी की ओइना लीडर खनबा मतमदा सेंटर लीडर सिंह खलकप लीडर अदुदा यानै सेंटर ना पॉपुलर गवर्नमेंट अमा थमनबो होनरगलिबा असिदा मतंग पंगसिनबा हाइन मिफम अदुना लेपनकी पॉपुलर गवर्नमेंट अमा थमनबो होनरगबा असिदा मतंग पंगसिनबा हाइन मिफम अदुना लेपनकी मिफम दुदा पॉपुलर गवर्नमेंट अमा थमलक यानबगी दमकते इन तप्पा हंजिलकनबा होटनमिनसी हाइना सुफुंगदोकी नकल अमरमदा ngasi BJP Manipur Pradesh na thador paserol amada social media da amadi news channel khar BJP ge MLA sing na Congress party ga pullaga sarkar semna ba yai haina sador kiba paw adu yumpham yawda baran paw amani BJP na Congress party ga hiram amada punduna sarkar semna ba khana kiba wafam amata leite haina phungdoragli Nupi oibi kayabu namza namtheknabagi thawdokta chenariba elected member YAONA athai miyoi sing numit mangani gi manungda lale sengdoktrabadi video clip sing thadoklagani KCP taibanganba layoi khraba ipa ipu singna iramdam kanglaipa asigi puwari amadi chatna kanglon loinana nupi angangbu awangba thakta thangatuna thambirami masibu khongoinariba miyoi khuzo khara asina chathariba aranma thawong singi video clip message amadi audio sing lei natraga leite khangnaba masa masada yaholagani Nupi angang kaya masana yaraga natraga nupi angang karbar tawduna sel tanba miyoi kuthangda sel kharana mantik naraga nupi oibi kayabu namjak namthik pibagi thawdo asida chenariba elected member sing YAONA atai miyoi singna numit mangani gi manungda lale haina sengdoktrabadi video clip sing miyamda thadoklagani haina operation on eradication of public enemy KCP taibangamba group ki cherol amana hairi Cherol asina makha taraduna nupi bu awang bathakta thambada maming leiramba iramdam kanglaipa asing ngasidi nupi angang bu lukmai da haplaga yonba posak amagum khanba migi masing na nongmagi hengalakle haina lawba yare masigi mathakta nupi obi kayana sumasa nana fazaba firol sachilaga ke mauduna mayumdagi sanfam amma chatpagumna tholaktuna natabali chatuna sel tanaba hotnabagi changsu nongmagi hengalakli haiba khangmangamle haina lup asina phongdorakli Cherol asina hai Laibak miyam gi luchingba amadi law maker ni haijaba miyam nadi honorable fawba kauduna makoiba achoba fida thaduna ikai khumnariba miyam gi mihut oiriba kayana fawba lamdam asegi nupi angang kayabu aranba thawong chathaduna leire masana yana natraga nupi angang karba tawba kharagi khudhangda sel khara namatik naduna namja namtheknabagi evidence yawa video clip sing lup asida leire asiguma thabak thoram sing asida hakthengna na chenaba amasung yawriba miyoi sing asina masana sigumba thabak thoram sing khudakta lepkadabani karigumba leptaba tarabadi press media gi khuthangda miyamda yaholagani chahi ani ga tha makhai phajilaklaba laiba ki conflict asi loishinaba honabada lengak tu yawriba mihut sing asina kok chungsinabagi mahota asigumba lamchat naidaba thabak thawong sing asida onsinuna leibana miyamna mayoknariba irang si loishinba ngamdabani haibada haimanba thokloi hairi Kanglaipa asida khunda minariba kanglaicha khudingma ki pungning penaba amadi ningba thunghannaba lup asina hotnaduna lakli kanglai khunai asigi aronba yengnaba singbu maru phangna muthatnabagi pandamda lup asina semkhiba operation team asina ahing nungthil khaidana loilam changsin biraba laiba amagi manongda khudol oina phangba lenga ka pangkhak oiraba mihut khut khaktamak lairaba hangen fam YAONA wana hingbaga pangkhak oire micham miyamgi achumba kolau sing amadi wakat singbu lumna lauduna lup asina ngasi fawba lakli
loinana senjau paiba inak lekaira khunbasingna iramdam kanglaipa asigi suja nomjaraga hingliba miyamda yengliba miengbu namkhaiduna manaba khunai amadi ningtamba khunai amagidamakta honajariba asida miyamna thona pangal hapiu lup asina hek safonglakpadagi ngasi fawba miyamgi oiba thabak thoramsingda miyamgi chaminaduna lakli haina sucherol asina haidi